ꯃꯇꯧ ꯑꯁꯨꯝꯅ ꯚꯥꯅꯨꯃꯇꯤꯁꯨ ꯃꯍꯥꯛ ꯁꯨꯔꯤꯌꯥꯒ ꯑꯁꯨꯝ ꯂꯣꯏꯅꯕ ꯍꯧꯔꯦ ꯑꯃꯁꯨꯡ ꯁꯨꯔꯤꯌꯥꯕꯨ ꯅꯨꯡꯁꯤꯖꯔꯛꯄ ꯍꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁꯨꯔꯤꯌꯥꯅ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯨ ꯐꯤꯔꯣꯜ ꯆꯛꯆꯥꯁꯤꯡ ꯑꯗꯨ ꯃꯣꯗꯔꯟ ꯑꯣꯏꯅ ꯁꯦꯠꯄ ꯍꯧꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗꯒꯤ ꯃꯣꯗꯔꯟ ꯑꯣꯏꯔꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯊꯣꯛꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯃꯄꯥ ꯑꯗꯨꯅ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ? ꯅꯪꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯔꯤꯃꯣꯠ ꯑꯁꯤ ꯑꯩꯅ ꯄꯥꯏꯖꯔꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯤꯡꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯤꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯍꯧꯔꯛꯏ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯍꯥꯟꯅ ꯁꯟꯅꯥꯎ ꯄꯨꯟꯁꯤꯜꯂꯝꯗꯨꯅ ꯊꯥꯗꯣꯔꯛꯄ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛꯇꯤ ꯚꯥꯅꯨꯃꯇꯤꯁꯨ ꯄꯨꯟꯁꯤꯜꯂꯝꯕꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯞ ꯃꯥꯟꯅꯅ ꯈꯠꯆꯤꯟꯅꯕ ꯂꯥꯡꯆꯤꯟꯅꯕ ꯍꯧꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯗꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯁꯨꯔꯤꯌꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯀꯣꯜ ꯑꯗꯨꯅ ꯆꯠꯃꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁꯨꯔꯤꯌꯥꯅ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯁꯨ ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯍꯧꯗꯅ ꯏꯀꯥꯏꯖꯅ ꯂꯩꯍꯧꯏ꯫ ꯁꯨꯔꯤꯌꯥꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯈꯕꯔ ꯀꯥꯒꯖ ꯑꯃꯗ ꯃꯍꯥꯛꯅ ꯒꯖꯥꯒꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯗꯨꯅ ꯈꯕꯔ ꯑꯗꯨꯗ ꯌꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅꯗꯨꯅ ꯉꯁꯤ ꯑꯁꯤ ꯒꯖꯥꯒꯤ ꯕꯥꯔꯗꯦꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯅꯨꯄꯥꯗꯨꯗ ꯍꯪꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯒꯖꯥꯒꯤ ꯕꯥꯔꯗꯦ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯖꯥꯒꯤ ꯕꯥꯔꯗꯦ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯂꯗꯨꯅ ꯕꯥꯔꯗꯦ ꯋꯤꯁ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯒꯖꯥꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯖꯥꯒꯤ ꯃꯌꯨꯝꯗ ꯒꯖꯥ ꯑꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯦꯁ ꯇꯧꯁꯤꯜꯂꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤꯕꯅꯤ꯫ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯕꯨꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯗꯨꯅ ꯄꯥꯔꯠꯅꯔ ꯑꯣꯏꯗꯨꯅ ꯊꯕꯛ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯒꯖꯥꯗ ꯁꯣꯔꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯒꯣ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯥꯏ ꯑꯗꯨꯗ ꯁꯣꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯁꯤ ꯌꯥꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯦꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯌꯦꯛꯅꯕ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯒꯖꯥꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯏꯚꯤꯗꯦꯟꯁ ꯀꯌꯥꯃꯔꯨꯝ ꯇꯥꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯔꯗꯨꯅ ꯀꯦꯁ ꯇꯧꯁꯤꯜꯂꯛꯄꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯁ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯁꯣꯔꯤ ꯈꯛꯇꯪ ꯍꯥꯏꯕꯗꯨꯕꯨ ꯀꯌꯥꯝ ꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯃꯉꯣꯟꯗ ꯁꯣꯔꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ, ꯑꯗꯨꯒ ꯑꯩꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯤ ꯌꯥꯝ ꯊꯤꯅ ꯇꯥꯜꯂꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯖꯦꯜꯗ ꯂꯩꯈꯤꯕ ꯇꯥꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯕ ꯇꯥꯔꯒꯁꯨ ꯅꯈꯣꯏꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯋꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯒꯖꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯤꯌꯥꯁꯨ ꯂꯣꯏꯅ ꯇꯥꯕꯅꯤꯅ ꯃꯍꯥꯛꯅ ꯆꯪꯂꯛꯇꯨꯅ ꯁꯨꯔꯤꯌꯥꯗ ꯃꯕꯥꯏꯗ ꯁꯣꯔꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯖꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪ ꯅꯈꯨꯠ ꯊꯤꯟꯖꯤꯟꯗꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯧꯄꯥꯛꯅ ꯊꯥꯖꯤꯜꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯠ ꯊꯤꯡꯖꯤꯟꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯉꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗꯒꯤ ꯄꯥꯜꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯤꯌꯥꯁꯨ ꯒꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯅꯪ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯄꯥ ꯑꯃꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯃꯆꯥꯅ ꯄꯥꯝꯂꯤꯕꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯒꯤ ꯀꯣꯛꯊꯛꯇꯒꯤ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯁꯦ ꯃꯨꯟꯅꯕ ꯍꯣꯠꯅꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤꯗꯤ ꯁꯨꯔꯤꯌꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯅꯪꯒꯤ ꯅꯕꯨꯡꯗ ꯐꯣꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯔꯞ ꯀꯤꯔꯗꯨꯅ ꯐꯣꯟ ꯇꯧ ꯍꯥꯏꯕꯁꯤ ꯌꯥꯔꯛꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯆꯍꯤ 5 ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯒꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪ ꯅꯆꯥꯁꯤꯡ ꯑꯁꯤꯒꯤ ꯈꯜꯂꯗꯨꯅ ꯅꯕꯨꯡꯗ ꯐꯣꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯐꯣꯟ ꯇꯧꯏ꯫ ꯐꯣꯟ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯒꯖꯥꯒꯤ ꯃꯕꯥꯏ ꯑꯗꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯑꯩ ꯒꯖꯥ ꯑꯝꯇ ꯄꯥꯏꯍꯜꯂꯛꯀꯦ, ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯒꯖꯥꯗ ꯐꯣꯟ ꯑꯗꯨ ꯁꯤꯟꯅꯩ꯫ ꯐꯣꯟ ꯑꯗꯨ ꯁꯤꯟꯅꯕ ꯃꯇꯝꯗ ꯒꯖꯥꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯂꯟꯊꯨꯝ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥꯃꯔꯨꯝꯗꯤ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯁꯤꯡꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪꯒꯤ ꯂꯟꯊꯨꯝ ꯄ꯭ꯔꯣꯄꯔꯇꯤꯗꯨ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯃꯄꯥꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯒꯖꯥꯗ ꯁꯣꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯃꯥꯏꯊꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯄꯥ ꯑꯃ ꯑꯣꯏꯅꯗꯤ ꯅꯪ ꯃꯥꯏ ꯄꯥꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯁꯣꯔꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯪꯀꯔꯗ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯁꯪꯀꯔꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯁꯣꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 5 ꯀꯧꯅꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯀꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯖꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯐꯣꯟ ꯑꯗꯨ ꯊꯝꯂꯗꯨꯅ ꯒꯖꯥꯅ ꯁꯨꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯆꯍꯤ 5 ꯇꯦꯟꯁꯟ ꯀꯥꯗꯨꯅ ꯂꯩꯔꯛꯄ ꯑꯁꯦ ꯅꯪꯅ ꯁꯨꯞꯅꯇꯒꯤ ꯃꯤꯅꯤꯠ 5ꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯗꯨꯅ ꯂꯩꯈꯤ꯫
Somna Kandana, Sinamudana Kun Ubafang say Surya Gimapa, Narayan Murti si Isol like Kurandana Lerame. Mon Isoda Nijari Basi, Sehi Kutram Simha, Tamushina, Sendatumza Chadabida, Tabaktor, Kibani Maramadra, I retire with the Suquidri, Aduga, Lemo Ribbon missing a say. Mamang took the Sehi Kutramu, Aina, Tabaktor, Lakiba, Sugumna, Adumukta Honbi, who had an Isoda Kurandana Lerame. Madidi, Narayan Murti Mimda Ku, this 3 lakh Pahapikacha Malaki. Somnakanda side Amada, building a sea, Savayadri Haduna Matas Hanarami, Maramdi, officer Amala, Soitawiyadri Haduna Makoi, Matas Hanabini, Aduga Saliba, shopping complex, a say, a takanam takinati, Minister Guinea, Maramaduna, Minister Duna, Kanana, Tinglibano Hadun Hangapu Matamaduda, officer Amala Tinglibani Hadun Hari, Kanana officer to the Hadun Hapu Matamda, Narayan Murti Kowi Hadun Hari, Adu Taragade Pari, Aisamuk Chalaga, Narayan Murti Unarura Haduna. Mantri Dusu Narayan Murti Unava Mahaki Officer Ki Mahaki Officer Pomatamda Mantri Duna Mi Yamatinarami Mi Dusu Department in the Tabak Dogna Labani Adoga Mahana Mabutra Paraga Langsi and Nuerin Hadun Hari Madurubadun Haragliba say Nuevasidi Adona Pijabita Gita Uribani Hadun Hari Tasin Hataragadi Mantri Dugi Sanzatamzaka Singadu Mahasu Savi the Mutani Madigi Mantri Dusu Mahaki Piagaluna Mapamadra Changai Mapamadra Chang Pomatamda Narayan Murti su hek laithorok matamda mantri du lerambagi mawang uruba matamda adom mafam asida lapiribasa kamdom na lapiribano adom na kaligumba aingonda haibirakpa taragadi aisu adom gi office lak amba yaina haiduna mahaksu yamna bewarda mantri du dhari mantri du su mafam adu thariba chokui du famduna muktuna laikhe madigi Narayan Murti na adom gi file do sil lerabani aisu ngasai digi yangamani so em khatang wapani adubo yengsi haiduna file du putoktuna kolong lo thoktuna soi tawge tawu matamaduda man hari Saradu problem Mamadile, Masigi shopping mall say, City Sigi quite Maya the Saribini Aduga Mahaki Mamanda, School Musule, Angang Singama Mutami Nakandana petrol pump lay, Maling the Lakatele, Aduna. Mapomasida Yamna Chong Sari Aduga, Sagada Banio Mudugi, Wam with the Susari, Habidi, Mapomasida Gali Kampanga Amatalectri, Kariguma Mahula Poto Pataragadi, Mapomasida Deriva, missing a Sisu Luinasi Baya Amazon, Mamanda, School Musule Vanilla. Kudong tibu oigani haduna ai soitawung ngamdabani maramaduna masigidamata ai atomda ngapina wedakta hajari haduna maana mantri du dhari waidu tarabu matamda mantri amasung mahaki pi edudi yamna ngakhe madagidi mantri du hari nangi mathak thongbo officer kya amasung atopa department singi officer sing aduna soitawli basidi masigi pot asidi khangdabra aduga nangsu yana soitaw haduna hari waidu tarabu matamda Narayan Murti hari mamang to officer amlerami mahana Bus ama Palmi Piduna, Gari to Jalan Bani. Bus to Yadaba Busni, Maramaduna, Bus to accident of Matamda, Mini Fu Mushiki. Aduga, Maduda Bus the accident totally Badugi, died the Sikana Logani. Officer Duna Lopum Toktabra, Maramde, Palmida Simahana Pirubani. Madidi, Madri Tunare, Nangasi Bukari Urige, Bill Pass over President Govrana Tragana, Supreme Court Kizas Negana Kanjaribra. Me attain a sign to Yaragana Kadawi Yarudrubna Hadun Hangi, why do Tarabamatam Narayan Mortina? Makoina Ramatabak Toroga, Ishu Ramatabak to Haribra Hadun Hari, Madura Mapomadre missing at the Yamanga Pahabidureme. Officer to the meme take claim the Kandavida Mahana, Angangsing Amasung, missing at the Makta Mahana, see Wagi see the sign to Hulibani. Maramaduna Yango, Mama Takim Matam, the British school, Menlay, Matamadura Makoina Saramba, Tong Singer to Housi Power Take 3 at the Bohosiki Matamasuam Sakola Matamasida. I heard of engineer camera like Taragasu, Tong Si Yamakoina Tripagi Maram Sikarino. Makoi see. Corruption to we have a see Masina Tagli Vanatra. Adukadum Namuna Kamiga the Sarkar officer Magisana say Chamcham the Kambigano. Young me and a Popa Buro, Siba Buro, Natragana, Lomba Buro, Kudimaga say Sarkargi, officer Magisan Lonichangmani. Masina Talibasi, sign Amakutana, me Magi, past, present, future Singasi, Kari will get them no happy in a Talibani. Why do Tarabum Matamda, Mantri, the likely to have a Tablina, not to Notadum Dereme. Young Sarkargi officer Magisana say, Yamna Queen Chatpani, Adobo. Mantri Magisandine, Sahimanga the Lori, Sarkardi, Nalitan Harley the Hongani. Ein Kanun Habising as a Nakogi Damutas Havanati, Masi Prazagi the Mutas Havani, Maramadana I signed to Wungam Hedana, Narayan Motina, Mantri to the High K. Aduga, Mapam Masaki Lembicro Hadun Harry, why do Tarbomatamda, Mantri to the Maya Kadunigan and Noctuna Tadun Lereme. Madigi Mantri to be to Sanchiltuna, Officer the Manatu Sanchiltuna, none of Nalipasicana Kanabra Hadun Harry, why do Tarbomatamda, Mantri to Maki P. Drukopak Tazalun Harry. Nanangali to Kino. Asukuraba political career Sida Aina Masukum Laba, Mahakum Laba, Yan Tamuchingwa, Musum Masagi duty, Pazana Tojaba, officer of the Udri Aduga. How do you problem? I see Aquina Kayam Pataba Tabak Toraga, Mahagasi signed to Hungani have a sini Hadun Harry,
ꯑꯍꯥꯟꯕꯗꯗꯤ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯁꯨ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯃꯟꯇ꯭ꯔꯤ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯐꯠꯇꯕꯅ ꯈꯝꯊꯦꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯗ ꯅꯪꯒꯤ ꯁꯥꯏꯟ ꯑꯁꯤ ꯑꯩꯅ ꯅꯝꯗꯨꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯖꯒꯥ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯇꯥꯟꯕ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛꯅꯤ ꯑꯃꯁꯨꯡ ꯅꯥꯇꯩ ꯆꯥꯗꯕ ꯀꯇꯨ ꯀꯥꯔꯟ ꯇꯧꯕ ꯊꯕꯛ ꯑꯁꯤꯗꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯍꯤꯔꯝ ꯑꯃꯒꯤ ꯁꯔꯨꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯀꯔꯞꯁꯟ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯁꯥꯏꯟ ꯑꯁꯤꯕꯨ ꯇꯧꯍꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯁꯥꯏꯟ ꯑꯁꯤ ꯂꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯅꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯞꯁꯟꯒꯤ ꯃꯍꯤꯛ ꯑꯁꯤ ꯊꯥꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯒꯥꯁꯨ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯃꯇꯝ ꯑꯃꯗ ꯄꯣꯀꯦꯠ ꯃꯥꯔ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯕꯦꯛ ꯆꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯄꯤꯖꯔꯗꯨꯅ ꯄꯨꯂꯤꯁ ꯑꯣꯏꯔꯛꯈꯤꯕꯅꯤ ꯄꯨꯂꯤꯁ ꯑꯣꯏꯔꯕ ꯃꯇꯨꯡꯗ MLA ꯑꯃꯅ ꯃꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯒꯤ MLAꯒꯤ ꯇꯤꯀꯦꯠ ꯑꯁꯤ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯃꯤ ꯀꯌꯥꯃꯔꯨꯝꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯔꯗꯨꯅ ꯑꯃꯁꯨꯡ ꯕꯨꯠ ꯀꯦꯞꯆꯔꯤꯡ ꯇꯧꯔꯗꯨꯅ MLA ꯑꯣꯏꯈꯤ MLA ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯕꯒꯤ ꯃꯇꯧ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯑꯩꯒꯤ ꯊꯥꯛ ꯑꯁꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯑꯣꯏꯔꯝꯕ ꯊꯥꯛ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯖꯒꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯊꯕꯛ ꯐꯖꯅ ꯇꯧꯕ ꯑꯁꯦ ꯌꯥꯝꯅ ꯀꯜꯂꯛꯏ ꯑꯃꯁꯨꯡ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯒꯤ ꯃꯁꯥꯗ ꯍꯧꯖꯤꯛ ꯀꯔꯞꯁꯟ ꯊꯥꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯒꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯤꯌꯥꯁꯨ ꯔꯤꯌꯦꯜ ꯏꯁꯇꯦꯠꯀꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯤꯅ ꯃꯍꯥꯛ ꯂꯝ ꯑꯃ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯦꯖꯤꯁꯇ꯭ꯔꯥꯔꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯕꯗꯤ ꯁꯨꯔꯤꯌꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯀꯝꯗꯧꯔꯒꯦ ꯒꯥꯏꯁ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯆꯛꯆꯥ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯊꯥꯏꯅꯗꯤ ꯍꯅꯨꯕꯤ ꯃꯥꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯣꯂꯤꯋꯨꯗꯀꯤ ꯍꯦꯔꯣꯅꯤꯗꯨ ꯃꯥꯟꯈ꯭ꯔꯦꯅꯦ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯒꯤ ꯚꯥꯅꯨꯃꯇꯤꯅ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯗꯨꯅꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯃꯥꯡꯗ ꯂꯩꯕꯗꯨꯅ ꯑꯥꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯌꯥꯝꯅ ꯍꯣꯠ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯚꯥꯅꯨꯃꯇꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯗꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯃꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯈꯪꯗꯕꯗꯤ ꯂꯥꯏꯗꯅ ꯃꯁꯥꯃꯛꯁꯨ ꯈꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯉꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯄꯥꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯕꯦꯛ ꯁꯥꯏꯠ ꯌꯦꯡꯂꯨꯕꯗꯒꯤ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯨꯄꯤꯕꯨ ꯃꯁꯛ ꯎꯗꯕꯤꯗ ꯕꯦꯛ ꯁꯥꯏꯠ ꯌꯦꯡꯂꯒ ꯅꯨꯡꯁꯤ ꯍꯥꯏꯁꯤꯕꯨ ꯀꯝꯗꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯑꯩꯁꯨ ꯅꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯨꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯁꯨꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯪ ꯑꯁꯤ ꯅꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯔꯦꯅ ꯇꯥꯏꯅꯦ ꯑꯗꯨꯁꯨ ꯅꯨꯄꯤꯒꯤ ꯃꯅꯤꯡ ꯌꯦꯡꯂꯒ ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯃꯥꯟꯅꯕꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯝꯒꯅꯤ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯃꯤꯠ ꯈꯥꯡꯂꯒ ꯌꯦꯡꯂꯛꯏ ꯃꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯗꯨꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤ ꯌꯦꯡꯕꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯃꯅꯤꯡ ꯌꯦꯡꯕꯁꯤꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯦꯡꯒꯦꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯒꯤ ꯐ꯭ꯔꯟꯠ ꯁꯥꯏꯠ ꯑꯁꯤ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯚꯥꯅꯨꯃꯇꯤꯁꯨ ꯃꯍꯥꯛꯀꯤ ꯃꯐꯤ ꯑꯗꯨ ꯍꯥꯏꯗꯣꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯤꯌꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯗꯂꯥꯂꯤ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯖꯒꯥꯁꯤ ꯌꯥꯝꯅ ꯐꯕꯅꯤ ꯄ꯭ꯂꯣꯠ ꯑꯁꯤ ꯌꯥꯝꯅ ꯐꯖꯔꯕꯅꯤ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯑꯁꯤ ꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯅ ꯚꯥꯅꯨꯃꯇꯤꯅ ꯃꯍꯥꯛꯀꯤ ꯁꯥꯏꯖ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ 36, 26, 36 ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯨꯔꯤꯌꯥꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯨꯔꯤꯌꯥꯕꯨ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯌꯦꯡꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯑꯗꯨ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯤꯌꯥꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯂꯥꯂꯤ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯆꯦ ꯑꯃ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯌꯦꯡꯕ ꯐꯪꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯤꯌꯥꯅ ꯁꯥꯎꯗꯨꯅ ꯀꯔꯤꯕꯨ ꯐꯥꯎꯗ꯭ꯔꯤꯕꯅꯣ ꯑꯩꯅ ꯅꯪꯕꯨ ꯃꯣꯗꯔꯟ ꯑꯣꯏꯍꯜꯂꯨꯔꯤꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤ ꯗꯂꯥꯂꯤ ꯆꯥꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯄ꯭ꯂꯣꯠ ꯑꯗꯨ ꯀꯗꯥꯏꯗ ꯄꯥꯝꯃꯤꯕꯅꯣ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯀꯅꯥꯗ ꯇꯧ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯔꯤꯌꯥꯒꯤ ꯃꯃꯤꯡꯗ ꯇꯧ ꯍꯥꯏꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯡꯗꯤ ꯄ꯭ꯔꯇꯥꯞ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯁꯥꯎꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯥꯖꯥꯏꯗ ꯈꯨꯄꯥꯛ ꯊꯥꯖꯤꯜꯂꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯁꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯈꯤ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯖꯥꯒꯤ ꯃꯤꯁꯤꯡꯅ ꯇ꯭ꯔꯛ ꯑꯃ ꯊꯧꯗꯨꯅ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯕꯨ ꯊꯣꯝꯗꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯁꯨ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯦꯟ ꯑꯃꯗ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯥꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯔꯤꯌꯥꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯇꯥꯟꯖꯥꯗꯨꯗ
Suryana Gazagi missing adu Urubu Matam the Yam Sauki Amazon. Suryabu Urubu Matamda Gazagi missing the Mahakti Suryani. Mahakti Mahom Kadabula, even Haduna Yana Pakatuna Gari 2000 Mamata Gali do posted to 10k. Mata Usuna Suryana, Gali Togun Lagli Gazagi missing adu Pura Puraduna, Gazagi Manata Putra Lai, Amazon Hala, Gaza Herglibasi. Ayan Nangan Alak Naksala Paimong as Urubu Matamda, Masigi Nupa Amazon Mahaki missing as in a Yama Kalatuna. I would truck not to the heart of the Matamokoina, same southern than Mahadun Hare. Wafum sings a high Haina, Gazagi missing a Dumhana Putabahore. Madurigi Gazana Surya Bukamaduna, Mohana Nangbo Harpalak Panatemi, Somakanda, officer of the quite attention be with Amuta, Aina Mokoi Buki and with them to talk in Hadunare. Carino, officer of the Nambuki Liba. Kanai official of Karambo official of Kariki official of Hadan Hangai. Madura officer of the Maming of Kariko Haduna, Gazagi missing a Hangomata Maduda. Ming adu Lagi Mingam Kovani Haduna Cow, Clay Hadun Hare. Madura Suryana, Mingi the car with it. Aduga. No one attention period me do aina problem adu solve togani. Mogasi Yam the Tomusham official Oivanina, Equina Pasha Picture Suya de Haduna. Gazana Surya Hare. Madi de Suryan Hare. Akuibana Mamanta Hakiba from Malay. Karigumba Koina Mioya Madagi Tabagama Pam Taragati, Karigumba service and Pam Taragati, Tabaga Home to Wadamli, Sam Dam Dandabet Hadun Hare. Karino Hadun Harpomatam the Ahanbada, Sam Hataragati. Equina Miaduga, Tinana Bohonagatabani Hadun Hare. Aduga, friendship or Matuna Tabaruto, Hongadabni Hadunare, Madru Gazagi missing Adra, Madu Sutano, Honarapani Adubi Yadra Hadunare, Adu Taragati, Dam Togudamni Hadunare, Kainu Dam di Haduna Hang Pomatamda, Mangwanda Gip Kamru Pisangadabni Hadunare, Madru Gazana, Mahti Kalapsan Pam, Mina Tamina Gip Lawyaro Hadunare, Madura Suryana, Adu Taragati, Mark Imunganum Letro, Imun Manung Adra Gip at the Pigatamni Hadunare, Nupana Gipam Tarkasan Pidi Gip Pamani, Maramaduna. Pubayaba, Praise TV, Makal Makaki, Port Cameron Makoi, Yimda Tinga the Hadunare. Surya, you are home to Tarbumatam, the Kazasu Yaling Bapawi, Maramaduna, Mark missing a Duda, Other Piri, Hayimak, Nakoi, Naran Yimazaduna, give Cameron Pishal with them Hadunare. Matosuna, Gazagi missing the so, Naran Murtigi Mayimda, Naran Murtigi, give people a key. Makoina, Naran Murti, see officer Bahana Ibani Aduga, Naran Murtina, officer Sakrapa Matunda, Makoi. Yum Maduda, Gip Cameron Pudunai. Somakandra, Naran Mutigi Mundana, Surya so, Mahaki Machanapina. Is a Tadun Labing Mong the Urubutam the Mahana, Angang the Bull, Lagnaraki Kaladuna. Mahana Machanapigi, walk minute of Puraduna, Mahaki Kada, Tone Central Lake. Mato was on the Machanapi, the so Chowduna, Mabunga to get Kada with Tone Silami. Tanjaduda, Jagagi missing a do, Poche Cameron Purduna Chunky. Mato Urubumatam the Mahaki in the Pinadi. Karino na koina poragli basibo yum masib onra brahadun hangi maduda masi Narayan Murtigi mayum nata brahadun hare mani kadaroge adu targaso madu akoi por oramdo mandi haduna harakpu mato waduda jagagi miyaduna haragli basi akoi moladuda Narayan Murti da aduna noma sampugi bottle ma leibani mato usumna sampugi bottle du leiba matamda ikona lucky draw ma otpani lucky draw du otpa matamda mahak phawri maram maduna gift sing asi puduna lagli bani hadun hare wahaidu tarbu matamda mama adunati Adu Targati Yam Padini. I saw a unipada upon Umtadogi Hadunari, Maduda, Wasikara Haduna, Jagagi Missingna, Hola Duto, Renugari Hadunari. I know Ponto University Ataginati, Mohana Lerekiba Botalado, Kana the Botalado, Umkalayu Haduna, Hagito Haduna. Naran Gilipidun Harapi Mohon the Urbumatanda, Masina pieces of Posay the Yama Chopajani Haduna, Mokoi Masil Nanaduna Kanaduna Leremi. Madagidi, Tanjara Duda, Naran Motis Tangai. Matu the Urubumatam the Makodi Yamnangai. Nang the officer Kravata in Haduna, Jaka missing at Harry. Officer Panating, a sea, Poche Lepet at Paning, a sea, the Sutini Hadun Harry. I with this Handy Obini Hadun Harapani. Maduda Jaga missing at the Mahaki me of the Kopal Taraga, Nasi the Minazinatra Gadi, Kanbaya the Brahadun Harry. Tasin Habataragadi Makodi, Gunda Oibanina, Sutiga Sigyam Imam Tadre, Habidi, Nuktigi Suti Tadra Lerevnina, Sandiga Sikam the Kandavanina Makusham from Madula Kibani. Matuda Naran Mutina, Nakoisi, the Saint Sena, Kanana Tarliban Hadan Hangai. Makoisi Upali Trabina to meet the Milena Key, Tanjaduda, Mafam Madrid Jagala Key, possessing a say, I'm the Tarkibani, Aduga. I say Yam Fataba Mini, Nang down upper Midinati. I call the Palm Liberty, Sunatagi, Nangisoyam at the Palmani. I give Minga Gazakawi, Aduga. I say Minister Gimini, Minister no one signed to have the Maduto on the palm without the aim of Masila Kibani. I didn't know Yan upper Minate. Aduga Masiki signed on Bagi Tavagasi responsibilities in a Lobani, Maramaduna,
Sign asi tawba matamda somnatagi kolom lupa manga piba amtang changani aduga sigi nagi muga ma changani aduga lupa piba si ema katrin darka uri basi aduna sign asi kokok to thopiro aduga sign asi tawba matamda somnatagi second contract tani changduri basi tawba masina kana duri basi aduga aina tongduri basina lupa la contrani masidagi bu hena kana pa thabakari lerigini wahiru tarba matamda Narayan Murthy na nuladun hare aidi business tawba minate somnatagi tabak tawjaba mini hadun hare wahiru tarba matamda gajan hare aina haiba wase yabiyo yamna haraute yam legani ahamadadi corruption tawba matamda yamna hainadaba phawkani matangdasu amka hena hainadaba phawkani adubo asum tawtaragadi hainabi haibada warakani madugi matungda yamna nungaiba punsi ma oiduribani aduga amutang masigi thabakse tawtaragadi nungaibam su yawturibani hadun hare somna kandadi suryasu mahaki manawna pidagi lawrkliba isairu tarduna mapanda kari ngangla sanaribno haibase amata khangkide mayumda lapa matamda mahaki mising aduna mahaki photo haibadi family photo adu karigumba pochai khara porokliba aduna khomjinduna thamkibanina surya ase makoi machana pani haibase khangwangam kidabani madurigi gazana Narayan Murthy bu sign tawna bugidamata yamna kana haike adubo Narayan Murthy sign tawba haibadu yakide madigi manungda leiba machana padasu mapaga gajaga sanariba wari du tabadagi thong adu thinba hore thong adu thilakpa matam aduda manungda leibase kananu haiduna gajana hapum matam aduda ijanu pani haiduna hare mataudu urupu matamda gajagi mising aduna mapu mapan thadu uyar haiduna hare maduna manawna piduna karigumba maha mapan thaduruk pataragati nakoi amata hinglaru haiduna masa mathanda matham moidura hajarame madigidi gajasu mahaki mising adu puraduna mafam aduragi satke madigi machana pido senselakuna thong adu hangtoi thong adu hangtorpa matam aduda thong sinbagidamata mapung aduna machana pido yamna sauke kana lamino haiduna hangba matam aduda mi khara lambani kari wari sanaribano haiduna harapka matam aduda makoina khoibu yan usitribani ni haiduna hare nangwada usitribra haiduna mapa adu hangbu matamda macha nupa adu saubu tar haiduna mapa aduna aingonda nate namada usitribani haiduna hare madura suryasu pare dui taragadi haiduna mahsu mafam maduragi tholakpa matam aduda mama adudi pran purpok chakpa haibdu waki maramdi mapa gini haitaragadi mahana saubu aduga mama gini haitaragadi karimta khandabagi mong aduda mama adu su yamna warujaba haibdu waki madagidi suryasu shopping mall aduda mahaki mama pagalena phiro leiba lakpa matam aduda mahaki maning kudan tanaraktuna mafam aduda Bhanumati su yokchalai Bhanumati yokchalakpai mong adu uruba matamda surya yamna pakhatke haibadi nupi amna mapu kudan tanar haiduna ma yamna pakhatkebani madudagidi mana mamanabasingda hairakliba masigi nupi sida aina mangon advice piruribane ana piruribasi asoibani malamdi maku aina enjoy tawna hairuribadudi mahakti mahaki punsi do masa mathanda enjoy tawjaraga agi punsi buna salak sa leduna matha saduna lerami maramaduna masu Bhanumati dagi nathona bedamada chenthoraktuna trial room manungda changki trial room manunga dra changki matamada manungda Bhanumati lerambagi matawgadu uruba matamda mahagyana pakki madugidi Bhanumati so mahaki mapi edu asum nokthorokpa matamada yamna pakaladuna masu trial room adu chenthorakki tawi tawbudabu Bhanumati na mahapu thinki Suryadi mamang thakki matamda matung ukhiba napi dubu yamna pamjabani maramaduna beg ukiba napi du haidun hare waidu tarabu matamda Bhanumati na trial hana tawgadabni kaino aduga nangna napigi beg adu yengbagi mahota pran hana yengadabni haiduna Suryagi makhul adu mahaki makhwang adu thamali mataw adu somna kandari Suryadi maiching bhabidu waike Surya masa thak nikpa habidu waike mataw adu nangna pamli karino haiduna hangwa mataw adu da madura Bhanumati hare mafam che trial room moibanina trial ma tawchi kaino madigi Surya su mafam aduragi pakatuna chenthore mataw adu da Bhanumati na mahapu koitan tanaduna karino tawise haiduna hangwa mataw adu da Surya na mahaki makajari kupana thajali mataw adu aina nangbu nuksi haiduna Bhanumati hare madugidi Surya na haraklibase aina nangbu nukside atoba na pema nuksi haiduna hare wahilu tarabu matamda Bhanumati mathamoi nongai traduna mamitagi mapisin tharaduna hare thamoi sengna nuksijariba misagasibu nangna karimta khanbidi aduga sukang khangdaba mi aduda nangna nuksiribanine maduna piduna nangonda phone torokpa yai message tharakpa yai WhatsApp tharakpa yai aduga kona nangbu hundomduna jatkhidrabani maduga nara khangadabni aduga madugi nupido Total Tomtalaga Siradi Pagadabni Hadana Masama Tanda, Purpok Chatuna Lehawe. Madigi Senamadana Queen Ubapani Base, Kazam Samaki, missing at Ubapangi. Maki missing at Gaza the Haribo of Homse, Karigumana Suriana Haribo of Homsing at Yaduna Libataragati, Equi Plansing a seal in a fair lady. Maramudana Equina Bopatalaga, Mangona Sway, the Holula Bitam with Kihelusi Hadun Harry. Why Lutarbo Matamda, Gazasu, Karigumum the Kalami Adubo, Mark Suria the Pontawe Amazon, Equina Selama plan to Yakidri. Kari toksiga haidun harpu matamada maduda Surya na hare
Malu taragadi anova plan ama taubu taredana kari plano haiduna hangba matamda officer khudimaki mathakta officer atopa ama leramgani maramaduna madui officer makogado thajin gadabni haiduna hari Suryasu mahaki mapaga loira loinada mahasu kethelda pot leiba lakhibani pot leiba lakpa matamaduna jaga aduna phone tawpududa mahasu phone adu pakhaladuna jaga ga wari sanabagi matawadu urubu matamaduda mapaduna kanaga wari sanaribana haiduna hangai maduda nangi thawai kankibana paduni haujiti mahakaiga maru werabani haiduna hari wairu tarba matamda phone adu ayumukta paige haiduna mapaduna phone pai tasina haiba matamda tholiba problem asidi jaga amasung Narayan Murthy gi malakta tholiba problem ni adabu phone aduda sanariba wari dudi kanamta sakhangna debita sanariba wari ni matawasumna Narayan na mangona Thagatchari haiduna hari amasung noma akoi yumda laktuna sa ising chase haiduna mauna jaga da haike matawasumna phone adu jaga namu paike madagidi phone adu Surya namu paraduna jaga da mahaki malakta senior officer adu thasalu haiduna harakpatagi madumak tawragi haiduna jaga na lepke Tanjadra mafam madura Bhanumati so mapaduga wari sanaduna lerambagi mawangda urubu matamni yamna ngai madagidi Bhanumati so makhoi manatu changchalai madura mapaduna Bhanumati bo Surya da masaktai amasung Bhanumati na haragliba se aiga nupa ama nushinabani adabu nushiriba nupaduna de aiba nushibidre maun aibu reject tobi haiduna hare haribu wafam singasi mauna Surya da yailaduna harakibani madura Narayana madugi nupadu kalama nupano yamna pangu nupadu makhomakuti dukadamni haiduna hare Wahai somna kandati Surya the Geraga, Bhanumati Nangal living habasi Surya Kangi, Maramadra Masu, Kalimta Hayu Habayakide. Madri Surya and Akoi Warising of the Loivatagati Naxusaluya Heduna, Mafamatri Bhanumati Dubutantoke. Madagidi, Narayan Murtina Surya the Heraglivasi, Ayichanapa Surya Namu Kamdogani, Masikin PC, Ekoi Mungima Waitaragadi, Yam the Pagadavani Hedun Heri, Why do Tarbumatan the Machana Padra, Kalinubaba Nambu Ngalopro. Ngalita ngalita napi ama mu matamda ama mahagani ngalega ama mahagani lepkada napi mata suli leptri bese kargino hadun hari wahidu tarapu matamdura papan hari kaino nang ngali bido mandida thena kibana pi do asigi napi sini ni hadun hari wahidu tarapu matamda somna kandadi Surya dingak pana kamtenki maramadura mahana mapabu nang official udra hadun hari nang na thindru banatra hadun hari nang school ga ngalo nathanda chalu kaino haduna Surya nam harke wahidu tarapu matamda mapadri yam ngaladuna Aigi sana pasewa aina kanam kana gyan taba ngamdribana haidna mathanda khanjatuna lerami madudagi Bhanumati so mamiting mapi ra sentharaduna mafam matudagi tamna makhong aduna thangaduna lapai mawang aduda Surya su mahapu koitan tanare maduragi mahana koitan tanaraduna Bhanumati ki malatu singchalai Bhanumati ki malatu changchalakpa matamaduna Bhanumati di mamiting mapi ra senthaduna lembagi mawang adu uruba matamda mahakti mathamoida mumun nukjarame madagi wamta hagi haiduna re madura Bhanumati na Makatana kari hagadab lady, Nandi Nupi beg and the palm daily, Maramudra, Nupi the Manata Zalodana, Young Karigumba Nupium and the palm of Nushibutara de Mahaki Matum Queen in Aduna, Maki Kudam Paduna Sachapa Sepamani. Masina Talifasiga Trasicarino Kamura, Nupi the number of Hawaiian and Nushi Haduna Talibani. Voicing to Tabamatam the Somnak and the Surya de Matanda Momonok Setan Lerami, Maturaki de Banumatinari, Karigamutan and Agi lifestyle, Sibusians the Holipse, Aduga, Agi, Baban Upiramba and Okasalu and Octolipse Carigino. Nana ibu punsi se enjoy to nabay tamata inspiration kada way pibiri puno haidun hari. Wahidu tarabu matam na somna kandani Surya de momo noktun le Jeremy maramdi mahala beg tagi pam kibana pieturi ate kanam to rendre Bhanumati wajuna de rambi mato udura mahakso tamoi penjaba habido iki amasung Bhanumati tawribu moong adu urubu matam da mahati yamna oinazatuna langna jaba habido warame. Mariri Bhanumati na makatare nupigi managan yeng dura nang nupiro thiruroko haidun hari. Wahidu tarabu matam da Surya na Bhanumati kudang adu tapa aduna chingchaladuna mahana konchingi matawuda Bhanumati di yamna ngakpa amasung yamna haraujaba haibdo iki madagiri Surya na Bhanumati da aswada ngatung chalu hadun hari Bhanumati su yamna ngai kargino hadun hari sada chalu haduna Bhanumati bo mahaki mamal chalhali mahaki mamal chatpa matamda Bhanumati gi beg adu urubu matamda mamang thakta lasingda thina kibana pidu gi beg adu chap manabi mamang adu urubu matamda mahak yam harauke amasung Bhanumati bo mahaki manata kawruduna Amuk Consinduna Makoinigi Nusi Wari Sihoke. Madi de Makogi, senior officer to Narayan Murthy officer to the lay. Mon officer to the La Pomatamdra, me Cameron Supudra lay, Mana, me Pudra Lalipasi. Mawasi Cam Sopan Havasi, my Pamatuda, down of Pitamala Kivani. Masu Gazada Fontodana, Magi Sinato, Aita Holadabani, Aduga, Policy Padre Leo, Ainamo on the Sabasing to Tau Haiduna. Mana Foladu, Devil Tami, Madudagidi. Narayan Murthy the Makoy officer to Haribasi. Narayan Murthy, come to in a quick charge as a war, development of the Latine. While Cameron so pending with the Lady Vicina Kamatoriba, Aduga,
Builder khudimꯛꯇꯒꯤ development ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯄꯩꯁꯥ ꯁꯨꯝ ꯅꯤꯕ ꯇꯥꯔꯒꯗꯤ ꯊꯕꯛ ꯀꯃꯥꯏ ꯇꯧꯗꯨꯔꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯗꯤ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯗ ꯉꯥꯡꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯕ ꯃꯇꯝꯗ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯁꯤ ꯏꯀꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯣꯛꯂꯛꯄ ꯄꯥꯝꯕꯅꯤ ꯇꯧꯕꯇꯕꯨ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯈꯤ ꯃꯗꯨꯒꯤꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯁꯨ ꯋꯥꯔꯤ ꯑꯃ ꯂꯩꯔꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯣꯐꯤꯁꯥꯔ ꯑꯃꯅꯅꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨ ꯃꯟꯇ꯭ꯔꯤꯗꯒꯤ ꯍꯦꯟꯅꯁꯨ ꯌꯥꯝꯅ ꯐꯖꯕ ꯚꯥꯁꯟ ꯑꯃ ꯄꯤꯈꯤ ꯍꯥꯏꯕꯗꯤ ꯀꯔꯞꯁꯟ ꯇꯧꯗꯕꯒꯤ ꯇꯥꯏꯞꯇ ꯃꯍꯥꯛꯅ ꯚꯥꯁꯟ ꯌꯥꯝꯅ ꯐꯖꯅ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯔꯦꯗ ꯇꯧꯔꯨꯕ ꯃꯇꯝꯗ ꯀꯔꯣꯔꯒꯤ ꯂꯟꯊꯨꯝ ꯀꯌꯥꯃꯔꯨꯝ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯐꯒꯠꯄ ꯉꯝꯈꯤ ꯃꯁꯤ ꯅꯪꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯥꯔꯥꯌꯟ ꯊꯕꯛ ꯑꯁꯤ ꯀꯝꯗꯧꯅ ꯇꯧꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯅꯤꯡꯊꯤꯅ ꯈꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯉꯥꯛꯇꯊꯣꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯪꯂꯛꯇꯨꯅ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯑꯝꯇ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯐꯣꯟꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯁꯨ ꯐꯣꯟ ꯄꯥꯏꯁꯟꯅꯗꯨꯅ ꯐꯣꯟ ꯊꯝꯕ ꯁꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯕꯥꯕꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯈꯥꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯄꯥꯟ ꯐꯥꯎꯕ ꯇꯥꯏ ꯃꯇꯧ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯅꯥꯔꯥꯌꯟꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯪꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯤꯗꯣ ꯌꯥꯝꯅ ꯂꯨꯗꯕ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯤꯕꯒꯤ ꯋꯥꯅꯤ ꯅꯪꯅꯅꯦ ꯌꯥꯝꯅ ꯐꯕ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯝꯃꯒꯗꯤ ꯀꯌꯥꯝ ꯐꯒꯅꯤ ꯌꯦꯡꯉꯨ ꯆꯦꯟꯅꯥꯏꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯋꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯗꯣꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯕꯤꯜꯗꯤꯡ ꯀꯌꯥꯃꯔꯨꯝ ꯁꯥꯖꯤꯟꯈꯤ ꯕꯤꯜꯗꯤꯡ ꯀꯌꯥꯃꯔꯨꯝ ꯁꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯇꯥꯁꯜꯂꯛꯄꯗꯒꯤ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝ ꯑꯗꯨ ꯌꯥꯗꯕꯗꯒꯤ ꯏꯁꯤꯡ ꯆꯥꯎꯔꯛꯏ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯁꯤꯈꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯁꯤꯒꯤ ꯗꯥꯏꯇ ꯑꯁꯤ ꯀꯅꯥ ꯂꯧꯒꯅꯤ ꯃꯗꯨꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯗꯥꯏꯇ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏꯒꯨꯝꯕ ꯐꯠꯇꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅ ꯗꯥꯏꯇ ꯑꯁꯤ ꯄꯨꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯄꯩꯁꯥ ꯂꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯕꯤꯖꯤꯅꯦꯁ ꯑꯣꯟꯊꯣꯛꯑꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯁꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁꯀꯤ ꯋꯥꯈꯜ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯊꯥꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯐꯣꯟ ꯑꯗꯨ ꯒꯖꯥꯅ ꯄꯥꯏꯈꯠꯂꯤ ꯒꯖꯥꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯕ ꯃꯇꯨꯡꯗ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯅ ꯒꯖꯥꯗ ꯌꯥꯝꯅ ꯊꯤꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯌꯦꯡꯉꯨ ꯑꯩꯅꯅꯦ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯐꯥꯎꯕ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯏꯟ ꯑꯁꯤ ꯇꯧꯗꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯒꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯂꯥꯛꯇꯨꯅ ꯁꯥꯏꯟ ꯇꯧ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯁꯥꯏꯟ ꯇꯧꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯅ ꯖꯒꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯃꯃꯥꯏ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯃꯃꯥꯏ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯈꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯗ ꯑꯣꯇꯣꯒ꯭ꯔꯥꯐ ꯑꯃꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯑꯗꯣꯝꯒꯨꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯁꯨꯡ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯑꯃꯠꯇ ꯎꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯑꯐꯕ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯣꯇꯣꯒ꯭ꯔꯥꯐ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯏꯟ ꯑꯗꯨ ꯇꯧꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯁꯥꯏꯟꯗꯒꯤ ꯊꯣꯛꯄ ꯊꯕꯛ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯇꯣꯒ꯭ꯔꯥꯐ ꯄꯤꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯊꯃꯣꯏ ꯁꯦꯡꯅ ꯁꯥꯏꯟ ꯑꯗꯨ ꯇꯧꯗꯨꯅ ꯄꯤꯈꯤ ꯑꯗꯨꯕꯨ ꯃꯣꯜ ꯑꯗꯨ ꯁꯥꯕꯒꯤ ꯄꯔꯃꯤꯠꯇꯤ ꯃꯍꯥꯛꯅ ꯄꯤꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯒꯖꯥꯅ ꯁꯨꯔꯤꯌꯥꯗ ꯂꯣꯏꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯤꯌꯥꯅ ꯈꯨꯕꯥꯛ ꯈꯨꯔꯗꯨꯅ ꯑꯁ ꯃꯁꯤꯒꯨꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯦꯜ ꯑꯣꯏ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯀꯤꯍꯟꯕ ꯑꯃꯨꯛ ꯆꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯒꯖꯥꯒꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯥꯗꯤ ꯕꯤꯇꯦꯛ ꯂꯣꯏꯔꯒ ꯊꯕꯛ ꯁꯨꯗꯒꯤ ꯃꯌꯨꯝꯗ ꯀꯥꯟꯅꯗꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯨꯔꯤꯌꯥꯒꯁꯨ ꯋꯥꯔꯤ ꯑꯗꯨ ꯃꯥꯟꯅꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯊꯕꯛ ꯐꯪꯗꯅ ꯑꯗꯨꯝ ꯋꯥꯗꯨꯅ ꯂꯩꯔꯕꯖꯥꯠꯅꯤ ꯇꯧꯔꯤꯁꯦ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯇꯧꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯨꯔꯤꯌꯥꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯤꯗꯅꯦꯞ ꯇꯧꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯖꯥꯗꯤ ꯌꯥꯝꯅ ꯉꯛꯏ ꯇꯧꯕꯇꯕꯨ ꯁꯨꯔꯤꯌꯥ ꯑꯁꯤ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯒꯖꯥꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯊꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯁꯥꯏꯟ ꯑꯗꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯁ ꯇꯧꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯨꯔꯤꯌꯥꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯒꯖꯥꯒꯤ ꯃꯤ ꯔꯘꯨꯄꯇꯤꯗ ꯍꯥꯏꯔꯝꯂꯤꯕꯁꯤ ꯅꯪ ꯑꯁꯦ ꯁꯣꯅꯣ ꯆꯨꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯀꯤꯗꯅꯦꯞ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯆꯨꯝꯕ ꯃꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯔꯛꯎ ꯅꯠꯇ꯭ꯔꯒꯗꯤ ꯗꯁꯥ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯖꯥꯅꯁꯨ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯘꯨꯄꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯆꯥꯅꯨꯄꯥ ꯁꯨꯔꯤꯌꯥ ꯑꯁꯤ ꯅꯨꯃꯤꯗꯥꯡꯗ ꯄꯥꯔꯇꯤ ꯇꯧꯔꯨꯕꯗꯒꯤ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯆꯪꯉꯛꯏ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯤꯔꯝꯃꯤ
ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯟꯅꯨꯄꯤꯗꯨꯅ ꯄꯩꯁꯥ ꯅꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯤꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯈꯤ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯊꯣꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯖꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯏ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯉꯛꯏ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯁꯨꯔꯤꯌꯥꯅ ꯊꯣꯡ ꯍꯥꯡꯈꯤꯕ ꯊꯣꯡ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯩꯈꯣꯏ ꯆꯪꯉꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯑ ꯊꯝꯃꯝꯃꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯄꯥ ꯑꯗꯨꯁꯨ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯊꯣꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯤꯌꯥꯁꯨ ꯃꯍꯥꯛ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯔꯘꯨꯄꯇꯤꯒꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯔꯘꯨꯄꯇꯤꯅ ꯃꯍꯥꯛꯄꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯒꯖꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯒꯖꯥꯁꯨ ꯄꯣꯠ ꯑꯃꯠꯇ ꯂꯩꯔꯝꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯣꯠ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯔꯤꯌꯥꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯒꯖꯥꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩ ꯃꯇꯧ ꯑꯁꯨꯝꯅ ꯒꯖꯥꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ 에너지 ꯗ꯭ꯔꯤꯡꯛ ꯀꯌꯥꯃꯨꯛ ꯊꯛꯑꯒ ꯂꯥꯛꯏꯖꯥꯠꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯀꯥꯎꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯘꯨꯄꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯄꯨ ꯄꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯈꯤ ꯃꯔꯝꯗꯤ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯍꯥꯏꯕ ꯃꯇꯝꯗ ꯒꯥꯔꯤꯒꯁꯤ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯒꯖꯥꯅ ꯁꯨꯔꯤꯌꯥꯗ ꯐꯣꯟ ꯇꯧꯏ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤ ꯇꯧꯕꯇꯕꯨ ꯐꯣꯟ ꯑꯗꯨ ꯌꯨꯝꯗ ꯇꯥꯍꯧꯏ ꯃꯔꯝ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯈꯣꯝꯖꯤꯜꯂꯤꯕ ꯃꯃꯥꯏꯁꯦ ꯍꯥꯏꯗꯨꯅ ꯒꯖꯥꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯘꯨꯄꯇꯤꯁꯨ ꯑꯩꯅ ꯐꯥꯔꯛꯄꯅꯤꯅ ꯑꯩꯅ ꯍꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯨꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗꯨ ꯍꯥꯏꯗꯣꯛꯀꯦ ꯇꯧꯏ ꯃꯃꯥꯏꯗꯨ ꯍꯥꯏꯗꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ